Loop Phurup na oirabasu, leingak na oirabasu, Manipur Machet Tana Thugainaba Hotnaraklabadi Madugi Mayokta Chap Chana Lepkani haina United Committee Manipur UCM President YK Dhiren na phongdorakli wafam asing ngasi UCM Langkol Unit ki nauna thau pugadaba sing khanbagi mifam da mahak na phongdokibani UCM Langkol Unit ki office sa pangthokpa mifam aduda YK Dhiren na hai Manipur Machet Tana Thugainaba Hotnaraklabadi singi Mayokta UCM na matam pumbada lepkani Loop Phurup na oirabasu, leingak na oirabasu, Manipur Thugainaba thawong sing Chanaklabadi Madu Chap Chana Thugainaba Nakal amarom da political oiba khudong chaba lawningba singna Kanglo Phurup ki khudong chaba lawnaba honarpada natana Government of India na insilaga amasong tongshinduna Manipur Thugainaba lisang sitna honarakalakli Pumdamak sing asi UCM na angamba thakta thenarakalakli UCM na paikalakpa thabak thorong khudingmak apunba Manipur haiba sida yumfam oiraga pangthokpani Loop asina tauba thabak sing ngaihaki oiba emotion amadi sentiment chatloi miyamgi pungning wakal amasung sel thonggi mateng UCM ngasi fawba Manipur gi oiba mideng da thabak tauba ngamdibani UCM Langkol Unit ki nauna thau puga tawriba miyoi singna achobo thawtang lawtuna khundaminariba yelhau mi sing tasin khumjiba mathau dai mafam asida leiriba miyamgi yaifa tharangka mari leinaba thabak amadi leingak na piba khudong chaba sing punna phongba ngamnaba unit asida angaba mateng pangnam honase Miyamgi damak leingak na tafong thokpa sing matam chana pangthoknaba aikhoina pressure pigadabani Langkol da leiriba miyam na kari pambagi haibadu thidoklaga madu thabak oina pangthoknaba honasi haina YK Dhiren na makha chana phudokhi UCM Langkol Unit ki tauna thau pugadaba sing adude Hawijam Samunda Chairman Vice Chairman ki famda Kongrai Lakpam Joy Kumar General Secretary oina Yumnam Sanamachom Finance Secretary ki posta Sorokhaibam Suras Secretary Organization ki posta Warangthem Robyo amade Information and Public Relations Secretary ki posta Oinam David ne amaga ki marakta nungsi chana na laiminari basindu marakta koi yengchina hanbagi dum laba satharapa policy sina marama kana ngasidi kunai si kangkhong chai kunai mo hela amna Manipur haibu wakhlul dudagi tongan magi aigi kangluk ki haibu wakhlun sina mangda tharaga sengsinara kaino aita Manipur de leiriba kangluk Phurup sing Phurup masa sing magi ethnic identity mo purokna wona puthorokna wona Manipur haibu si kautho kanda aigi haibu wakhlun sina mangda tharaga sengsilakna wona ba madu ta kanana support tawsaliba madu karamna ya haliba haibu posine bu koina hangadaru